Ngasi February gitang 16 ing sok 2022 yaifalaba ningthokaba namit asida Sangai Express na fongliba maroiba pausing patokna tahanjari. Lenga khaktada ahong mapurakpa yaroi CM naha ama asiba haksangwina fangle Handelman Sire Susri Anusayana Manipur gi Governor oire Congress ti kihanbada chatloi ibobi May saklakre Sailing Lyric numit na chingya thanglakle phongkre Amuko gi mapok kumon pangthokre Sinkuki Liberation Army gi sib phare RSS saktakpagi camp pangthokre Sauren gi maphamda sorepana ikai khumna bulakli Residential School hongkiba yaroi Pau sandok na pizari lenga khaktana ahong mapurakpa yaroi CM Langthabal lep makha lekaida chumthang sanapung haina kauba sport complex ama ngasi Chief Minister N Biren na sangakre sangabagi thorum aduda wa ngangbada Chief Minister na Manipur da ahong mapurakpa haibasi lenga khaktamok ngairaga leiba yaroi isa isagi level da hotnaduna awonba Manipur haibasi pulakadabani haina phongdoki Manipur asi Singapore gumna masa masagi Hingjanaba senthok lambi leijaba amadi luna nana quality leine hingba ngamba lamdam ama oina semningi haiba waphamsu se Minister N Birena thamki mahakna hai covid ki matamda aikoi horen kari thokani sigadra natraga hingadra haina yamna wana sahi ani hen len adubu India gi Prime Minister Narendra Modi na yamna visionary oiba practical oiba thabak thorom kyana India gi miyam khaktada natana malem gi vaccine da mateng pangduna miyoibagi punsi kanba ngamki COVID laina laiset asina maram oiraga miyam gi thabak tawgadaba chahi manga gi tam asi chahi ahumdi development gi thabak kya paikhat pangamki de adubu chahi ani asidagi awonba amadi ahongba kya purakhi haina se minister na phongdoki mahakna hai ngasi sangari pasumthang sanapung semgot sagat liba kaya asi ubada yamna nungai asumna afaba thabak tawba haiba si Aikoi singthanaba amadi yokhatpa changi mafam asida room chamaga yankhai leiba 5-star hotel ama saragadi hena mapung phagani tourist sing lakpadasu hena phajaba mafam ama oigani mafam asigi akoibada hauriba uwa sing section ngak senduna thamsi amaromda tampaki leidiba mafam sing forest yokhatpa mathau tare yamdrabada ekar amamam natraga anidi u thaduna forest yokatsi Matam amada Green Manipur gi mission makhada laikai da leiriba laibung sing upak sana thaba matamda community hall amamam sagani hairi madu fazana implement tawba ngamkide adubu handak nong amuk tarakpadadi madu implement tawna bu hotnagani Manipur gi fazabada miyamna ngawriba asi leiriba lamdam asigi nature gi fazaba asinani aduna masi yokhatpa tangai fade haina se Minister N Birena phongdoki mahakna makha taraduna hai Manipur da matam ama apun basagat pangamnamdaba adu ngasi apun basaktam ama uwa phangle hauzik Sangai ethnic park furup singi oiba yumsing masa masagi furup ki miyoi sing laklaga semli matam punamakta maitaina sacrifice tawduna lakli ngasi su apun Manipur amadi apun India amagidamakta kathokpa amasangi Manipur da lakliba ahongba asi miyamna ui laingak asina tawriba thabak thoromsing asisu miyamgi support yawbanani haina se minister na miyambu thagatpa phongdoki Congress ti kihanbada chatloi ibobi Manipur da dictator gi sasan kuina chatloi Manipur miyambu kihannaba dictator gi sasan chatharibra haina Congress legislature gi party CLP gi lusingba o ibobina hangbaga loinana Congress Party ki hanbada chatkadaba natte haina phongdokre ngarang ahing pung 12 rom tawada MPCC gi Vice President oibada natana party asigi wangang loi ama oiriba Haresor Gosami gi wangkai konsam laikai da leiba yumda masa khangdaba mioi kharana nongmai round kya kapsilambaga mari leinana paumi singa unabada oibobina hai Congress Party di
kihallaga handuna chengadaba party nate kihanbana hena thauna hapkani Congress Party Democracy Thajaba India gi Constitution bu Thajaba Party ni haina phongdokladuna o ibopina hai Haresor Goswami Party gi interesta party gi wangangloi ama oina state asigi maru oiba issue kaya TV gi khananainabada saruk yaba miyoini handakta Congress Bhavan gi main gate mamangda petrol bomb langsinba amadi fata haudi langsinduna mai tharamba Haresor Goswami gi yumda nongmai round kya kapsinduna aki akhang pohanba amadi Youth Congress ki President Wapilalda aranba sas kya tawduna fanaba honaba asi party na akan mamaongda condemn tawi haiba wafam thamladuna tam ahumlak se minister oikraba oibobina asumna thamli Thawal DC complex ta khanghodana mai salakre mai sakpa aduda DC office Thawal gi complex ta leiba ZEO office ki nakal na leiba hall amagi akoibada songzilaga leiba napising mai saklakpadagi mafam aduda thamba MSPCL gi awareness sing bapotlam kaya marum may nasakpada yaukre adumakpu fire service Thawal fire brigade laklaga matamza na may adu kalahobadagi hall manungdani sanghodre hall asigi manungdasu MSPDCL gi potlam sing kaya muk leiribani haire Pau asina hai may adu kanana tharamlibano natraga mataw kramna horaklibano haiba chapsana khangba ngamdri adumakpu Thawal gi mini secretariat manungda songjinduna leibana maram oiraga kanagumba singna churup birina singba sisinaraga langthoklambadagi horakpu oiba yai hairi may adu ngasi pung 12 makhairom tarakpa aduaida haukiba oiramba yai haina fire service ta pung 1 makhai tarakpada pau pirakpadagi lautuna nungthil pung 2 rom tarakpada may adu kanba ngamki Sauren gi maphamda sorepa na ikai khumnabo ulagli laikhidraba RPF ki president Sir Irengbam Sauren gi maphamda sorepa Central Committee yaol gi ikai khumnaba pizari haina lup asigi serol amana phongdorakli Central Committee sorepa kangleipa ki chairman Toizam Ibo Sobuna khujek piduna tharakpa serol asina hai miyam na ikai khumnariba yaol luchingba RPF ki president Sir Irengbam Sauren masagi anaba amana tha asigi taragi ayok pung 10 makhai tawa matamda laikanaba ngamdana khanghodana laikhidaba asi thamoi sokna awawa phongdoksabaga loinana yaolgi ikai khumdaba pizari laikhidraba yaolgi losingba asi kumja 1958 ki November gi tang 2 thangje numitta khagempali huidrom laikaida laikhidraba Irengbam Ibomsa amadi Tongbram Ningol Irengbam Ongbi Jamuna anigi machanupa ahum pokpagi manungda mahakna ahal oina fangjaki hairi serol asina makha taraduna hai ikai khumnaraba Sir Irengbam Sauren asi punsigi ngalingi matamdagi RPF ki yaoloi oirakpaga loinana kumza 1958 dagi chatliba kumza 2012 asida punsigi aroiba makeup phauba RPF ki president oibaga loinana apunba kangleipak Manipur amadi Westya gi sangsiliba yaol asigi mapung oiba lusingbagi thaugai puriba lusingba amani mahak mabuk mapaw yamna phaba ingtapa yaoloi singbu nungsina loina biba kangleipak Manipur amadi apunba Westya lamdam asigi sangsiliba yaol lantheng asigi damakta asanba miyeng bibiduna yaol lantheng asibu lusing biramba miyamgi asangba apunba yaol lantheng ama sangsinnabagidamag kangleipak Manipur gi yaolopki apunba lob korkom gi convener oina yaolop khudimag amata oina punsinminaduna ningtam yaol lantheng sangsinminaba sokthaba leitana hona biramba yaol lusingba amani hainasu serol asina pali miyam gi yaol lusingba ikai khomnariba RPF ki president Sir Irengbam Sauren na manung matam sadana khanghodana laikhidabada sangsinliba apunba yaol asida menkhatpa ngamnaroidaba ahangba amadi adumak lehoragani mahakna pamsaramba yaol lantheng adugi khudung ina aikoi yaolop khudimak sangsinminaba ngamba oirasanu haina phongdoki naha ama asiba haksang oina fangle Kangpokpi district ki manung sanba sangobong manakta ngasi chahi 38 lom suraba naha ama asiba haksang oina fangle
ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯝꯗꯣꯡꯗꯒꯤ ꯑꯀꯣꯏꯕ ꯅꯣꯡꯉꯥꯟꯕ ꯆꯍꯤ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯏꯂꯣꯠ ꯑꯦꯠꯀꯦ ꯂꯥꯟꯉꯝ ꯀꯧꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯂꯩꯃꯔꯥꯝꯗ ꯃꯁꯥꯃꯛꯅ ꯍꯥꯡꯕ ꯔꯤꯖꯣꯔꯠ ꯑꯃꯗꯒꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯧꯔꯒ ꯃꯥꯔꯨꯇꯤ ꯁ꯭ꯋꯤꯐ ꯀꯥꯔ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯃꯊꯪ ꯍꯪꯅꯕꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯆꯤꯡꯉꯧꯕꯨꯡ ꯃꯅꯥꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯅ ꯆꯪꯁꯤꯟꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯄꯥꯎꯆꯦꯗ ꯄꯤꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯄꯥꯎ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯍꯦꯛ ꯂꯥꯛꯄꯒ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯣꯟ ꯇꯧꯕꯤꯌꯨ꯫